ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩ ꯃ꯭ꯌꯨꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜ ꯈꯔ ꯏꯇꯠ ꯇꯠꯇꯅ ꯈꯜꯂꯤ꯫ ꯑꯦꯛꯁꯃꯦꯟ ꯐꯤꯜꯝꯁꯤꯡ ꯌꯦꯡꯂꯨꯕꯗꯒꯤ ꯈꯜꯍꯜꯂꯛꯄ ꯋꯥꯈꯜꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯇꯁꯦꯡꯕ ꯃ꯭ꯌꯨꯇꯦꯟ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯨꯃꯛ ꯆꯦꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯒꯤ ꯑꯦꯄꯤꯁꯣꯗꯁꯤ ꯃꯤꯠꯀꯞ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯆꯥꯗ 18ꯇꯤ ꯕ꯭ꯂꯨ ꯑꯥꯏꯁ ꯍꯥꯏꯗꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯤꯠ ꯄꯥꯜꯂꯤ꯫ ꯆꯥꯗ 18 ꯈꯛ ꯍꯥꯏꯕꯁꯤꯗ ꯄꯪꯌꯥꯝ ꯌꯥꯝꯕ ꯑꯣꯏꯗꯦꯗꯅ ꯁꯣꯏꯗꯅ ꯈꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯆꯍꯤ 10,000ꯒꯤ ꯃꯃꯥꯡꯗꯗꯤ ꯕ꯭ꯂꯨ ꯑꯥꯏꯁ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯤꯠ ꯍꯥꯏꯕꯁꯤ ꯁꯨꯡꯇꯥꯐꯥꯎ ꯇꯥꯅꯔꯝꯗꯦ꯫ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯤꯠ ꯄꯥꯟꯕ ꯃꯤꯑꯣꯏꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯐꯥꯎ ꯈꯪꯅꯔꯝꯗꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯀꯣꯅꯥ ꯃꯆꯨ ꯍꯥꯏꯗꯤ ꯕ꯭ꯔꯥꯎꯟ ꯑꯥꯏꯁꯇꯃꯛ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯆꯍꯤ 6,000ꯇꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯔꯛꯁꯤꯗꯩꯗ ꯊꯣꯏꯗꯣꯛꯄ ꯖꯤꯅꯦꯇꯤꯛ ꯃ꯭ꯌꯨꯇꯦꯁꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕ꯭ꯂꯨ ꯑꯥꯏꯁ ꯄꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯕ꯭ꯔꯥꯎꯟ ꯑꯥꯏꯁ ꯄꯥꯟꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯇꯤꯜꯍꯜꯂꯛꯈꯤ꯫ ꯍꯦꯛ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯤꯠ ꯄꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯀꯃꯟ ꯑꯦꯟꯁꯦꯁꯇꯔ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯁꯨꯞꯆꯤꯟꯗꯨꯅ ꯍꯥꯏꯔꯕꯗ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃ꯭ꯌꯨꯇꯦꯟꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯀꯥ ꯍꯦꯟꯅ ꯃ꯭ꯌꯨꯇꯦꯟ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯌꯥꯎꯔꯤ꯫ ꯇꯤꯃꯣꯊꯤ ꯗ꯭ꯔꯦꯌꯔ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒꯤ ꯁꯔꯨꯁꯤ ꯁ꯭ꯀ꯭ꯂꯦꯔꯣꯁꯇꯤꯌꯣꯁꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯅꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯡꯁꯤꯜꯂꯤ ꯀꯜꯂꯤ꯫ ꯃꯁꯤ ꯁ꯭ꯀ꯭ꯂꯦꯔꯣꯁꯇꯤꯟ ꯖꯤꯟꯗ ꯊꯣꯛꯄ ꯊꯣꯏꯗꯣꯛꯄ ꯃ꯭ꯌꯨꯇꯦꯁꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯤꯚꯝꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯇꯤꯃꯣꯊꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯨꯝꯕ ꯁ꯭ꯀ꯭ꯂꯦꯔꯣꯁꯇꯤꯌꯣꯁꯤꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯊꯥꯕ ꯁꯔꯨ ꯄꯥꯟꯕ ꯃꯤꯑꯣꯏ 100 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 70ꯗ ꯁꯔꯚꯦ ꯑꯃ ꯆꯠꯊꯈꯤ, ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯈꯣꯏ 70ꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯀꯥꯔꯅꯁꯨ ꯊꯣꯝꯈ꯭ꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ 70ꯁꯤꯒꯤ ꯄꯨꯟꯁꯤꯗ ꯁꯔꯨ ꯑꯃꯐꯥꯎ ꯑꯃꯨꯛꯇ ꯇꯦꯛꯈꯤ ꯀꯥꯏꯈꯤꯕ ꯂꯩꯈꯤꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯁꯔꯚꯦ ꯑꯗꯨꯗꯒꯤ ꯃꯌꯦꯛ ꯂꯥꯅ ꯈꯪꯕ ꯉꯝꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯕ ꯌꯥꯗꯕ ꯆꯥꯍꯩꯗꯕ ꯄꯣꯠꯁꯤꯡ ꯇꯤꯚꯤ 8, ꯄꯣꯠ ꯂꯩꯕꯗ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯅꯕ ꯊꯦꯂꯥ ꯒꯥꯔꯤ 15, ꯕꯥꯏꯁꯥꯏꯀꯜ 19 ꯑꯃꯁꯨꯡ ꯁꯦꯁꯅꯥ 150 ꯍꯥꯏꯅ ꯈꯪꯅꯕ ꯑꯦꯌꯔꯄ꯭ꯂꯦꯟꯁꯤ ꯑꯃ꯫ ꯍꯥꯏꯔꯤꯕ ꯆꯥꯍꯩꯗꯕ ꯄꯣꯠꯁꯤꯡꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯇꯨꯅ ꯆꯥꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯔꯤ, ꯃꯥꯏꯀꯜ ꯂꯣꯇꯤꯇꯣ꯫ ꯃꯥꯏꯀꯜ ꯂꯣꯇꯤꯇꯣꯅ ꯑꯁꯤꯒꯨꯝꯕ ꯙꯥꯇꯨꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯐꯥꯎ ꯆꯥꯕ ꯉꯝꯂꯤꯕꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕꯗ ꯄꯤꯀꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯍꯩꯗꯕ ꯄꯣꯠꯆꯩ ꯆꯥꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯄꯣꯛꯍꯟꯕꯗꯒꯤꯅꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯊꯣꯏꯗꯣꯛꯄ ꯃ꯭ꯌꯨꯇꯦꯁꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏꯀꯜ ꯂꯣꯇꯤꯇꯣ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒꯤ ꯆꯈꯥꯎꯒꯤ ꯂꯥꯏꯅꯤꯡꯁꯤ ꯁꯥꯙꯥꯔꯣꯟ ꯃꯤꯑꯣꯏ ꯑꯃꯒꯤꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯁꯤꯅ ꯍꯦꯟꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯈꯤ꯫ ꯄꯤꯀꯥ ꯑꯃꯁꯨꯡ ꯊꯥꯒꯠꯂꯕ ꯆꯈꯥꯎꯒꯤ ꯂꯥꯏꯅꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯍꯩꯗꯕꯁꯤꯡꯁꯤ ꯆꯥꯏ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯆꯩꯅꯥꯈꯣꯜꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯈꯟꯅꯁꯤ꯫ ꯐꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯗꯨꯅ ꯄꯤꯛꯊꯍꯜꯂꯐꯥꯎ ꯕꯥꯏꯁꯥꯏꯀꯜ ꯑꯃ ꯆꯥꯕ ꯍꯥꯏꯕꯁꯤ ꯃꯅꯨꯡ ꯌꯧꯍꯟꯈꯤꯕꯗ ꯍꯥꯏꯗꯤ ꯌꯣꯠꯁꯤꯟꯕꯗꯕꯨ ꯑꯣꯏꯔꯣ ꯆꯩꯅꯥ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯥꯎꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯁꯣꯏꯗꯅ ꯈꯟꯅꯒꯅꯤ꯫ ꯃꯇꯥꯡꯁꯤꯗ CIP ꯍꯥꯏꯕ ꯃ꯭ꯌꯨꯇꯦꯁꯟꯁꯦ ꯑꯃꯨꯛ ꯂꯥꯛꯏ꯫ CIP ꯍꯥꯏꯗꯤ Congenital Insensitivity to Pain ꯍꯥꯏꯕꯅꯤ꯫ ꯃꯃꯤꯡꯁꯤꯅꯁꯨ ꯑꯗꯨꯃꯛ ꯇꯥꯛꯆꯔꯦ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯐꯤꯚꯝ ꯀꯟꯗꯤꯁꯟꯁꯤ ꯂꯩꯔꯕ ꯃꯤꯑꯣꯏꯗꯨ ꯃꯁꯥꯗ ꯆꯩꯅꯥꯈꯣꯜ ꯈꯪꯂꯣꯏ, ꯐꯥꯎꯔꯣꯏ꯫ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁ ꯍꯥꯏꯔꯤꯕ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯥꯔꯇꯤꯀꯜ ꯑꯃꯗ CIPꯅ ꯅꯥꯔꯕ ꯑꯦꯁꯂꯤꯟ ꯕ꯭ꯂꯣꯀꯔ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯐꯣꯡꯂꯛꯈꯤꯕ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯈꯤ꯫ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯁꯧꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯆꯃꯁ ꯇꯥꯁꯤꯟꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯅꯧꯔꯤꯕ ꯃꯈꯨꯠꯇꯨꯅ ꯁꯧꯔꯤꯕ ꯏꯁꯤꯡꯗꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯂꯧꯈꯠꯈꯤ ꯍꯥꯏꯅ ꯐꯣꯡꯂꯛꯈꯤ꯫ ꯑꯁꯧꯕ ꯏꯁꯤꯡꯗ ꯃꯈꯨꯠ ꯂꯨꯞꯁꯤꯟꯕꯗꯨꯗꯩꯗ ꯅꯨꯄꯤꯃꯆꯥꯁꯤꯗ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ꯫
ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯈꯪꯖꯤꯟꯕ ꯌꯥꯕꯗꯤ ꯆꯩꯅꯥ ꯐꯥꯎꯗꯦ ꯑꯅꯥꯕ ꯐꯥꯎꯗꯦꯗꯅꯁꯨ ꯃꯈꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯜꯂꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯇꯨꯗꯩꯗ ꯇꯨꯡ ꯀꯣꯏꯒꯗꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯣꯏ ꯍꯥꯏꯕꯗꯤ ꯑꯃꯨꯛꯁꯨ ꯂꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁ꯭ꯇꯤꯚꯦꯟ ꯄꯤꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯈꯣꯡꯅ ꯀꯥꯐꯩ ꯆꯠꯄ ꯍꯩꯔꯛꯄ ꯃꯇꯝꯗꯨꯗꯩꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯩꯗꯨ ꯇꯪꯈꯥꯏ ꯑꯃ ꯆꯤꯛꯊꯠꯆꯈꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯏꯒꯥꯏꯖꯈꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡꯁꯤ ꯆꯩꯅꯥ ꯐꯥꯎꯗꯦ, ꯑꯅꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤ ꯗꯣꯛꯇꯔꯗ ꯄꯨꯈꯤ꯫ ꯗꯣꯛꯇꯔꯅ ꯑꯉꯥꯡꯁꯤꯗ ꯇꯦꯁ ꯃꯊꯪ ꯇꯧꯔꯕ ꯃꯇꯨꯡꯗ CIP ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨꯒꯨꯝꯕ ꯐꯤꯚꯝꯗꯨ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯚꯥꯞꯅ ꯁꯥꯒꯠꯃꯤꯟꯅꯁꯤ, ꯑꯩꯈꯣꯏꯁꯤ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯁꯨ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦꯗꯅ ꯈꯜꯂꯁꯤ꯫ ꯍꯦꯛ ꯇꯥꯕꯗ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯃꯥꯟꯕꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯝꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕ ꯇꯥꯏꯕꯪꯗꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯥꯏꯕꯕꯨ ꯁ꯭ꯇꯤꯚꯦꯟ ꯄꯤꯠ ꯃꯁꯥꯅ ꯃꯁꯥ ꯁꯨꯡꯈꯪ ꯐꯥꯎ ꯈꯪꯖꯗꯅ ꯃꯁꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯐꯥꯎ ꯉꯝꯗꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯖꯈꯤ꯫ ꯑꯃꯨꯛꯁꯨ ꯈꯟꯅꯁꯤ, ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯁꯣꯛꯄ ꯑꯃ ꯂꯩꯔꯦ, ꯑꯗꯨꯕꯨ ꯑꯗꯣꯝꯗꯤ CIPꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ꯫ ꯐꯤꯚꯝꯁꯤꯗ ꯑꯗꯣꯝ ꯏꯟꯇꯔꯅꯦꯜ ꯏꯟꯖꯨꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯈꯪꯖꯒꯗꯧꯔꯤ? ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯤꯃꯣꯊꯤ ꯗ꯭ꯔꯦꯌꯔ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤ ꯁ꯭ꯀ꯭ꯂꯦꯔꯣꯁꯇꯤꯌꯣꯁꯤꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯔꯨ ꯑꯃꯐꯥꯎ ꯇꯦꯛꯈꯤꯗ꯭ꯔꯤꯗꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯣꯛꯀꯤ ꯇꯨꯝꯕ ꯁ꯭ꯀꯜꯗ ꯁꯥꯙꯥꯔꯣꯟ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯆꯥꯡ ꯍꯦꯟꯒꯠꯅ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯔꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯇꯦꯜꯍꯟꯈꯤꯕꯁꯨ ꯑꯣꯏꯊꯣꯛꯂꯤꯕꯅꯤ꯫ ꯃꯄꯥꯜ ꯊꯣꯡꯗ ꯁꯨꯄꯔ ꯄꯥꯋꯔ ꯃꯥꯟꯕ ꯃ꯭ꯌꯨꯇꯦꯁꯟ ꯃꯈꯜ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯋꯥꯡꯕ ꯅꯤꯄꯥ ꯔꯣꯕꯔꯠ ꯋꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯑꯦꯂꯔꯁ ꯗꯦꯟꯂꯣꯁ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯟꯁꯥ ꯑꯁꯤ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯌꯥꯍꯜꯂꯤꯕ, ꯎꯟꯁꯥꯕꯨ ꯃꯔꯤꯜ ꯁꯥꯡꯅ ꯆꯠꯍꯟꯕ ꯉꯝꯕ ꯃ꯭ꯌꯨꯇꯦꯁꯟ꯫ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯤ ꯍꯦꯛ ꯇꯥꯕꯗꯗꯤ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯄꯥꯋꯔ, ꯁꯛꯇꯤ ꯑꯃꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃ꯭ꯌꯨꯇꯦꯁꯟ ꯑꯌꯥꯝꯕꯁꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯇꯧꯒꯨꯝ ꯑꯃꯥꯡ ꯑꯇꯣꯡ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ꯫ ꯔꯣꯕꯔꯠ ꯋꯥꯠꯂꯣꯒꯤ ꯀꯦꯁꯇꯅ ꯁꯔꯀꯨꯂꯦꯇꯔꯤ ꯁꯤꯁꯇꯦꯝ, ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯁꯤꯟ ꯊꯨꯡꯅ ꯑꯣꯛꯁꯤꯖꯦꯟ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯑꯣꯏꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠꯁꯤꯡ ꯆꯂꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯃꯁꯨꯡ ꯕ꯭ꯂꯗ ꯚꯦꯁꯦꯜꯁ, ꯁꯤꯡꯂꯤ ꯅꯥꯎꯔꯤꯅꯆꯤꯡꯕꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯋꯥꯡꯕꯗꯨꯕꯨ ꯅꯤꯡꯊꯤꯅ ꯆꯂꯥꯏꯕ ꯉꯝꯂꯛꯇꯕꯗꯒꯤ ꯔꯣꯕꯔꯠ ꯋꯥꯠꯂꯣ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 12 ꯈꯛꯇꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯐꯠꯇꯕꯁꯤꯡꯁꯤ ꯐꯅ ꯂꯩꯗꯨꯅꯁꯨ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯇꯦꯁꯟꯁꯤꯡꯁꯤꯒꯤ ꯑꯐꯕ ꯀꯥꯟꯅꯐꯝꯁꯨ ꯂꯩꯔꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁ꯭ꯀ꯭ꯂꯦꯔꯣꯁꯇꯤꯌꯣꯁꯤꯁ ꯂꯣꯏꯅꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯖꯤꯅꯦꯇꯤꯛꯁꯇ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯗꯣꯛꯇꯔꯁꯤꯡꯅ ꯁꯔꯨ ꯆꯥꯎꯈꯠ ꯀꯟꯈꯠꯍꯟꯕꯗ ꯁꯤꯖꯤꯟꯅꯅꯕ ꯍꯤꯗꯥꯛ ꯁꯥꯅꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ, ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯑꯣꯁꯇꯤꯌꯣꯄꯣꯔꯣꯁꯤꯁ, ꯍꯥꯏꯗꯤ ꯁꯔꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯛꯀꯟ ꯀꯥꯏꯒꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯁꯤꯖꯤꯟꯅꯒꯅꯤ꯫ CIP ꯍꯥꯏꯔꯤꯕ ꯆꯩꯅꯥ ꯈꯪꯍꯟꯗ꯭ꯔꯤꯕ ꯃ꯭ꯌꯨꯇꯦꯁꯟꯁꯤꯕꯨꯅ ꯄꯦꯟꯀꯤꯂꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯔꯤꯁꯔꯆꯔꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯥꯙꯥꯔꯣꯟ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯕ ꯆꯣꯡꯕ ꯏꯔꯣꯏꯕ ꯉꯝꯂꯕ ꯃꯗꯨꯒꯤ ꯃꯤꯑꯣꯏꯗꯨ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯒꯨꯝ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯁꯤꯌꯦꯜ ꯑꯣꯏ ꯍꯥꯏꯅ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯗ ꯇꯠꯇꯅ ꯎꯠꯂꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯇꯤꯚꯦꯟ ꯄꯤꯠ, ꯇꯤꯃꯣꯊꯤ ꯗ꯭ꯔꯦꯌꯔ ꯅꯠꯇ꯭ꯔꯒ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯁꯤ꯫ ꯃꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯑꯉꯛꯄ ꯐꯪꯂꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯨ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯅ ꯑꯣꯠ ꯑꯣꯏꯕ, ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯐꯤꯚꯝ, ꯂꯩꯅꯥꯁꯤꯡꯁꯤ ꯐꯅ ꯂꯣꯏꯅꯗꯨꯅꯁꯨ ꯃꯈꯣꯏꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕ, ꯃꯈꯥ ꯇꯥꯅ ꯍꯤꯡꯈꯤꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤ꯫
ꯌꯦꯛꯅꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯟꯐꯝꯗ ꯊꯥꯖꯤꯜꯂꯤꯕ ꯃ꯭ꯌꯨꯇꯦꯁꯟꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤꯗꯥꯛ ꯁꯥꯒꯅꯤ, ꯃꯔꯨꯑꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯄꯨꯟꯕ ꯖꯤꯕ ꯀꯥꯡꯂꯨꯞꯁꯤꯗ ꯀꯥꯟꯅꯍꯟꯒꯅꯤ, ꯇꯦꯡꯕꯥꯡꯂꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯁꯥꯗ ꯃꯈꯣꯏꯅ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯜꯂꯤꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯐꯝꯂꯤꯕꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯍꯧꯒꯠꯄꯤꯗꯨꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯋꯥꯡꯕ ꯋꯥꯈꯜꯂꯣꯟꯗ ꯆꯤꯡꯈꯠꯇꯨꯅ ꯑꯇꯣꯞꯄ ꯋꯥꯍꯩꯗ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯗꯣꯛꯇꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯌꯦꯛꯅꯕ ꯃꯤꯐꯠꯇ ꯑꯣꯁꯇꯤꯑꯣꯄꯣꯔꯣꯁꯤꯁ ꯑꯃꯁꯨꯡ ꯀ꯭ꯔꯣꯅꯤꯛ ꯄꯦꯟꯅꯆꯤꯡꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯁꯨꯄꯔ ꯄꯥꯋꯔꯁꯤꯡ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯅꯤ꯫ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯗꯒꯤ ꯈꯔ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯇꯁꯦꯡꯕ ꯇꯥꯏꯕꯪꯁꯤꯒꯤ ꯇꯁꯦꯡꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯅꯤ ꯍꯥꯏꯗꯕ ꯉꯝꯕꯤꯒꯗꯧꯔꯤꯕꯔꯥ?